आकाशवाणी इम्फाल वाहेंगबम राजेश ने पाव पाजरी अहानबद मरोइब पाव गवर्नमेंट एडेड प्राइवेट अमसुंग CBSE दा एफिलेट तोबर राइजस लेइबा स्कूल सिंगी क्लास पुनमकी फिजिकल क्लास था सिगी निपानदगी हौरगनी केंद्र की रेल मंत्री अश्विनी वैष्णव नाहरी नोने जिला की मरांगचिंग दा थोकिबा चिंगनिंग खाइबगी थौदोक अदुगा मरी लेना माकी मंत्रालयना चपचाबा टेक्निकल ओइबा थौरांगसिंग लौखटले मुख्यमंत्री नोंथोमम बीरेन सिंह हाइरी राज्यसिदा पॉपुलेशन कमीशन लिंग अमसुंग नेशनल रजिस्टर ऑफ सिटीजन्स चनहनबा हाइबसी मियांगी अपाम्बने ममांग थागी कुनमंगाती चथरकिबा मणिपुर विधानसभा की नोंजू मिफम असी लोइसनख्रे अमसुंग उपराष्ट्रपति की मिखल हयंग पांगथोकलगनी बोर्ड पार्लियामेंट हाउस अयुक पुंग 10 दगी नुंथिल पुंग 5 फावा थादनगने Government aided private amasung CBSE the affiliate tower rises the ladiba school singi class punamaki physical class tha sigi nipandagi hauragani hari Raja Sarkar ki education ace ki commissioner Ace Gyan Prakash na topa chero laman hai mamang thagi kunithoi da Raja Sarkar na Raja sida school singi class 7 fawba suti thadona ba warep lawkibani aduga class 8 ki mathak sina physical class tawna ba hukum thokibani Serolodun hai pikliba angang singda mahi masingi loksing gyan lehenaba amasung mahuksa ki punsida hanjil hananaba wakhalonda sarkar na class kudimaki physical class mahuksagum chatharagani Adumoinamak Haksel Vibaki Pautak Matungina, Mairoising Amasung Ozasing na school lakpada marks ukadabani, COVID-19 symptom leba angangsing mamama passing na school da tharoy dabani, amadi Ozasing bu precaution dose yaw na COVID vaccine mapung pa na kam na ba school na thorang lokakadabani hairi. None jila gi marang singi railway track construction mafam dat andak thoki ba chingning khai adugumba amuk thokta ba rail mantraloy na kari thabak lokhalabagi haina ngasi Rajya Sabha da MP laisemba sana jawbana pukhatkre Rajya Sabha gi ngasi wahang pakhong gi matamda laisemba sana jawbana rail mantri Ashwini Vaishnaw ki punging chingchiladuna handak thoki ba thokdok adugumba amuk anna thokta ba kari thabak lokhalagi haina hangki maduda rail mantri Ashwini Vaishnaw na hai marang sing railway track construction site ta thoki ba thokdok adu laibak thibani chathaki ba relief amadi rescue operation da Manipur ki Mukhyamantri amasung mahaki team na lokiba thokdang singthani ngai ni mangnai thokiba thokdok aduga mari lenana mahaki mantraloy na chapchaba technical gi oiba thorang sing lokhatle Shri Ashwini na hai railway project asi yamna maru oiba project amani amasung asoi engam yawhandanaba mai pahan gani haina su thajaba piki Janims Hospital da mai pakna kidney transplant tawbada saruk yakiba renal transplant team da Mukhyamantri Nongtomam Biren Singh na ngasi lupa lakh mga piduna ikai khumnabu utkre Mukhyamantri gi secretary ta pangtoba thoram ada senpham adu Janims ki team adu da khusinakibani kidney transplant mai pakna pangthok kibaga Mukhyamantri na madura yauriba Janims ki staff singda mana pigani haina laukthok kibani Mukhyamantri na team adu thagapa phongdokpaga loinana Janims ki MBBS ki seat yankai hengat pagi ayaba pirakle haina phongdoki masida natana Churachandpur Medical College su haunaba ayaba pirakle haiki masina takpadi rims yauna rises the MBBS seat chani yankai de hengale haina Mukhyamantri na phongdoki Thorum da saruk yakiba additional chief secretary health V Bumlumang hai patient tarumak chief minister gi haksel gi tengbang amasung Ayushman Bharat PMJAY gi kanaba phangli manghai ngasi asi yamna nungaiba numit amani maramdi Janims ki MBBS seat samadagi samyangkai da hengatnaba National Medical Commission na ayaba pirakle Manipur da ngasi miyoi nifu taruk nauna COVID-19 positive oiba thenaki masi tharaga Rajya hokji pawada positive oiba apunma masing lakh ama lising kuntramapan chani marfudra manga sure Tabiriba Pawasi Akashbani Imphal degini Mukhyamantri Nongtomam Biren Singh na hairi Rajya the Population Commission lingba amasung National Register of Citizens sanan bahaibasi sabhagi apambani Manipur Vidhan Sabha ngasi Janata Dal United ki Khumukcham Joy Kisan pukalpa private member resolution ki pakum pireduna Mukhyamantri nai sabana hiramasi ki matang da amato oina yanaduna mari leinaba singda taksin naba honaminasi madugi mamangda resolution asi pukaloduna Sri Joy Kisan hai Bharaki oina Englishing ama chamapan humudra mathoidagi lisingani ama phawbada missing sada marfu taruk dasing ama hengaki lisingani amadagi lisingani tara mathoi phawbadana sada sama kun hengaki matam masida Manipur gi singi jila singda Englishing ama chamapan humudra mathoigi dagi lisingani ama phawbada missing sada sama yankai humdoi dasmik ahum hengaki amasung lisingani amadagi lisingani tara mathoigi mikok thibadana sada sani yankai dasmik mapan hengaki
Hariba matamasta tampakta sada marpudra mari dasmik nipan amasung sada sama kunmanga dasmik mari hengaki hari. Shiri Joy Kisan hai missing hangen hengalagliba asi karigidano haibadu yengsin batangai pade marmaduna masing thibada yaugdaba mayam ama sangsilaglabra haibagi chingnaba lay. Missing ka hen hengalakpa asina mausadagi leraklaba apikpa phrupsing mangkhigadra haibagi chingnaba lay maramaduna Sabana State Population Commission linkatuna raijasigi phrup masa masa sing kannaba honasi masida natana National Register of Citizens sanhanaba honasi. Udah khundari bu khudimag se maitei kuki naga thadau chiru akhoi gi khudimag si mayam si phuruk macha macha nga tani aduna masida dramatically am sound hangle isina akhoi gi phuruk mayam se mang na bai masa oi rai base question ningai oi akhoi gi Indians na taba mayam ma neighboring country gi chauna influx tor moi haringai lik aduga loina na National Registration of Citizen na India da leriba citizen sing se kana kana no si khangda na ba Manipur da sar akhoi gi phuruk macha macha sing akhoi yengong ti gi le sing se masi kannaba amatang ngai raba pamba hi sar Manipur akhoi population commission ama linkhat pi basa aduga NRC si chanhan base masina tan upai le ro sar Lamlai Kendra ki MLA Khongwan Tabam Ibomja Singna Sanamahi religion ki matang da pukalakiba private member resolution ki pakum piriduna Mukhyamantri Nongthomam Biren hai Sanamahi lining asi others religion and persuasion ki manung chali ningthau palam balebak ama oibana raija sigi masagi lol mayek chanabi amasung tongan tongan ba dharma leiba raija amani Mukhyamantri hai Manipuri lol nipan suba schedule da sankre amasung mayek asibu ayaba pibagalonana chanaba haukre mang hai tampakta leiba yum ayambadi Sanamahi lali Manipur Bidhan Sabha na English singani ahungi August amada lokiba warep adubu nohona ningsing bagalonana Bharat Sarkar na Sanamahi religion bu mikok thibagi reporter yahon bagalonana tongan ba court ama semna ba pukalakiba private member resolution asi Sabana amato ina warep logduna kendra da masibu sanhana bathaba ya haibasi chungani khali haina Mukhyamantri na phongdokki India gi leiriba sigi manungda akhoi gi others religion and persuasion na tawga du gi dai Sanamahi na tongana haptaba adu masi leibak ama ningthau pan ma leiba amoina lakpani adu ga akhoi gi launch akhoi gi mayek akhoi gi chanabi akhoi gi dharma akhoi punamak leijarakpa adugumba community amanina loan nipan subu schedule da sangre mayek approve tawkre sanaba hokre dharma sudum amagi dharma yam sanne adubu sigi indigenous we ba horpagi sigi leiriba Sanamahi ase koi even ai akhoi khudingmak loina tampakta leiriba maitai singdi loina yumna loina Sanamahi la do amda yauna moina adu hairiba masi honorable member da pukhala isi adum resolution si lawraga center da azuna thara taknaba adum summena isu dumaina lawjese Mukhyamantri Nongthomam Biren Singh Hairi Raija Sigi Revenue Collection Hengada Basarkar Thorang Kya Lokale Manipur Bidhan Sabha da Congress ki Surya Kumar Okram na hanglakpa wahang amasung makhataba wahang singi pakum pireduna Mukhyamantri Nai Revenue Collection Hengat pana sel pubagi sang hantanma ngamgani Sarkar na lokaliba khongthang singi manungda Goods and Services Tax GST streamline tawba thaudagi value added tax loba streamline tawba Professional tax collection streamline tawba municipality da leiba property tax ki sang wangkhadanaba mahut bibangna thorang lokapana singba yauri Manipur Bidhan Sabha ki nongju mifam asi loisingkre mamang thagi kunmanga ti sathar kiba mifam asida punna sitting tara mathoi leiki handaki mifam asida thangjen numitasu mifam phangki ngasi aroiba numita Mukhyamantri na di Manipur appropriation number 4 bill kanoduna pass tawbagi pakum pireduna hai raijas ki kang masana yauna mahuksadagi leiraklaba masana sing yokhat pa haibasi yamnamak tangai fade mang hai kang masana yokhat nabagi damak kangsang sing sabagi tangai fadaba leirabasu sarkar na kari tawba yabagi haibadu yengsinge Hargi matang da wapang kya phongdoloduna Mukhyamantri hai Loktak ki phumdi sing har ontoknaba sarkar na kanna honari hargi demand matam gi matung ina asum hengalakli sarkar na lokphum kudimak organic ohenba haibasti kudakta yadabana masida matam changhigani atai lamdadi santhidagi mai sungbadana madudagi thorakpa mahi amasung mapangsing adu har oina sizinari Mukhyamantri hai thabak lobada transparency leinabagi damak staff selection board lingle Sabada ngasi Travel Affairs amasung Hills Bibaki Mantri Let Pau Hawkipna di Manipur Hill Areas District Council 6 MMN Bill lisingani kunitoi amasung di Manipur Hill Areas District Council 7 MMN Bill lisingani kunitoi puthokki State Institute of Journalism na sinuna thataro ki integrated
Media Studies listing ani kunitoi Imphal gi Nitaipa Chuthekta leiba DIPR gi headquarters the Information and Public Relations ki Director Haisnam Balkrishna ngasi hogdokre. State Institute of Journalism English sing ama chamapan marpudrani thoida lingkhakhibani amasung tongan ba training course sing seminar sing amasung workshop sing matam gi matungina pangthoktuna lagli. Institute asi autonomous ni amasung media education amadi training sing pidun lagli. Thataruki integrated media studies asi raija asigi journalism gi thak wangkhat ananbagi pandam da pangthokpane. Ngasigi tharomadu directorate asigi additional director W Pajatombi amasung deputy director press and publication T Ramesh Sarukyaki. District Administration Bisnupur amasung Department of Information Technology Bisnupur na Common Service Center village level entrepreneur ga punna kusal manduna nominee satharakpa e-shram registration camp ta beneficiary chama Taramari register Taraki Hari. DC Office Complex Bisnupur ki PRC Hall pangthokpa registration camp adugi ahoba numita beneficiary nipumatoi register Taraki aduga nini chanba numitana beneficiary humudra humdoi register Taraki Hari. Laibak asina ningtamlakpa sahi humudra manga surakpaga mari lenana pangthokpa Azadi ka Amrit Mahotsav thoromgi saruk ama oina irai numit khudingi akhanaba quiz ki thorom leptana sandoktuna lagli. Ngasigi quiz ki damak quiz master da kusinajari. ताबिरिब सिंबु nganगom kiranna taramna okchari आकाशवाणी इम्फाल की पाउकांगबो मसुंग राज्य के आर्ट एंड कल्चर डिपार्टमेंट पुन सिंजबा आजादी का अमृत महोत्सव क्विज प्रोग्राम की यांखैनिथोइसुब एपिसोड की वाहंग हंगजरी वाहंग अदुदी मणिपुर की निंगथौ महाराज सूरचंद्रना करम मतमदा महाक की निंगथौ खुबम थादोखिबगे द क्वेश्चन इज व्हेन डिड महाराजा सूरचंद्र king of Manipur resign from his throne आइखोई email address airimfalnewsquiz@gmail.com da isagi ming laifam amadi contact number galoinana adong gi paukum thabirao mamang gi irai numita quiz program asigi yankai mathoi suba episode ta hangjakibu wahang Anglo Manipuri lal lising masanipan marputara mathoi ga mari lainana Manipur gi athauba sarai thangalbu British na karma matamda farsi tawduna hatkibage वाहंग असिग सुम पाउखुमदि इंग कुमजा लिसिंग मसनिपान मरपुतरा माथोइगी अक्टोबर तांग 18 दनि हाइबसिनी ख्वाइदिगे हाना सुम पाउखुम पिरखिबा मियोय अहुम खंगतचरे मखोइसिंग अदुदि अहानबु विनर ना क्यामगैदगी राजकुमार ओपेंद्रो सिंह ने आइहा क्यामगैदगी राजकुमार ओपेंद्रो सिंहानी आइखोय अयामबना 1891 गी एंग्लो मणिपुर वार गी अथौब सिंह हाइरगा जुबराज टिकेंद्रजीत थांगाल जनरल अमदी पाउना ब्रजबासी मखोय अहुमबु मपुंगोइना लौनै अदुबु रीजनल न्यूज यूनिट ऑल इंडिया रेडियो इम्फाल अमदी आर्ट्स एंड कल्चर डिपार्टमेंट गवर्नमेंट ऑफ मणिपुर अनिना खुसमनदुना लेबाक असिना निंगतंबा सही हुमफुतरा मंगा मपुंग फारकपगी आजादी का अमृत महोत्सव का मरी लेनना इराई नुमित की नुमिदांग पुंग 3 मखाइगी मणिपुरी पाउदा संदोकपिरिबा क्विज असिना अदुगुंबा मणिपुर की निंगतंबा ngangnabagi lanpam aduda pauna phana lanthengnakiba athoba kaya amasu leiri haiba miyamda khanghanbiduna haurakliba nahasingda marebak maramdam nungsibagi inot ama pibire masigi damak regional news unit all india radio imphal amadi arts and culture department government of manipur ani bungang khoi leitana thakasari matungda su miyamgi punung loksing oigadaba thorom kaya sandokpiraknaba nolukna haijari अनिशुब विनर ना क्यामगई मनिंग लाइकाइदगी मिनरबा राजकुमारी नि अहुम सुब विनर ना लारिक इंगमम लाइकाइदगी जयराज चिंगा खमनी विनर सिंह द कांग्रेचुलेशन पिजरी लोइशलकपदा ngasi gi yankini thoi shuba episode ki quiz ki wahang amuk hananing singjari Manipur gi ningthau Maharaj Surachandra na karma matamda mahak ki ningthau khubam thadokhibage the question is when did Maharaja Surachandra king of Manipur resign from his throne Georgia की बुटामी चथरीब बुटामी ओपन इंटरनेशनल वुसु टूर्नामेंट मणिपुर की हंजबम लंगलेन तोंबी देबीना जूनियर कैटेगरी की तोंगान तोंगान इवेंट सना की तकमान अमा अदुगा लुपा की तकमान अमा लौरे मांगना तकमान सिंह असि लौरपदा राजकुमारी सनातोबी देबी विद्यालय पांगे की मैनेजमेंट स्टाफ अमदी मैरोई सिंह नुंगाइबा फोंदोखरे उपराष्ट्रपति मिकल हयेंग पांगथोकलगनी बोर्ड पार्लियामेंट हाउस ता अयुक पुंग 10 दगी नुंथिल पुंग 5 फावा थादनगनी फम्मसिगी दमक एनडी गी मिरेप ओइना जगदीप धानकर अमसुंग विरोधी मिरेप ओइना मार्गरेट अल्वाना लंबा तौनरी आकाशवाणी पाउमिनाई उपराष्ट्रपति मिकल असिदा संसद की सभा अनिमकी सदस्य सिंगना बोर्ड थादनगनी अपुनबा एमपी मसिंग 735 नि मसिगी मनुंग लोकसभा की सदस्य 994 अमसुंग राज्यसभा की सदस्य 253 अमदी राज्यसभा की नॉमिनेट मेंबर 12 याउरी
अरोइबदा मरोइबा पाउ गवर्नमेंट एडेड प्राइवेट अमसुंग CBSE दा एफिलेट तोबर राइजर्स दा लेबा स्कूल सिंगी क्लास पुनमकी फिजिकल क्लास थासिगी निपानदगी हौरगनी केंद्र की रेल मंत्री अस्नी वैष्णव नाहरी नोने जिला की मरांगचिंग दा थोकिबा चिंग निंखाइबगी थोकदोक अदुगा मरी लेनना माकी मंत्रालयना चप चाबा टेक्निकल की ओइबा थौरांगसिंग लौकटले मुख्यमंत्री नोंथोमम बीरेन सिंह नाहरी राइजर्स दा पॉपुलेशन कमीशन लिंगबा अमसुंग नेशनल रजिस्टर ऑफ सिटीजन्स चनाहनबा हाइबसी मियांगी अपाम्बनी अमसुंग उपराष्ट्रपति मिकल हेंग पांगथोकलगनी बोर्ड पार्लियामेंट हाउस दा अयुक पुंग 10 दगी नुंथिल पुंग 5 फाउवा थादनगनी पाउ लोइजरे